Total shutdown manungda video gi office sangabiganu haina ngarangdagi haurakhiba mioi kayagi irang aduna maram moraga National Highway da satpagi mahutta Chief Minister Yumnam Khemsan helicopter tongduna satlaga video office sangakhre sangaringai sairaktuda thomjillakiba miyam tan khainanaba police na Nongmei kapada Khongjangloi ama mabukta Nongmei Maruna Panbadagi Sokle hairi police na kapada Nongmei Maruna Panbadagi Soklaba Khongjangloi adugi maming Elangbam Nandabir sahi 38 Mak Hairok Patu Bazar Maning Elangbam Lekaidagi Sanatombaki Masanupani hairi video office sangabagi thauramadu Thaubala punba Maira paibina boycott tawkibaki matung inna ngase ayuktagi hauna nupi masung nupa kaya marum National Highway da thoraktuna lambi thingzinki Thaubalgi Kiam Sifai Mapa Thaubal Mela Ground yauna mafam kaya marumda masing yamlaba miyam thoraktuna lambi thingbana maram moiraga miyamna sathok sasin tawbada sauna akaiba piki miyamna lambi thingliba mafam adumaktasu masing yamlaba police leiba uki numit jungba matamda Chief Minister Yumnam Khemsan Imphal dagi helicopter tongduna Khongjomgi Fundrai da leiba Assam Rifle ki camp da thunglakhe aduga mahaki squad party aduna Imphal lomdagi Thaubal lomda lakpagi mahut mayai lambi lomda laklaga Khongjomda fauzilakhe gari sing aduda Chief Minister Tonglaboi khanduna miyamna lambi da thattuna leinakhe adubu thuna yangna police ki gari kayamarum thauzilaktuna tear gas cell kayamarum kaptuna tankhai tongda Chief Minister mahaki squad gari du da tonglaga Wangjing Texam Laikai nauna sakhiba video office sangaba yauke sangabagi thauram maduda nupi masung nupa kayamarumna sarugyakhe MLA TH Radheshyam Paunam Brozen Kongkham Rovindro BJP Manipur State Unit ki President A Sardasu sarugyakhe Tanjadu Maktada masing yamlaba miyamna Wangjing lomdagi labuk fauraga thomjinnarakhe police na tear gas cell kayamarum kaplaba fauba miyamadu hallu haiba yakhide tungda police na life round khara kapada miyoyama palaga sokhibani haina pawasina makhatari